Lapupa Tera High School da relief camp hangdun leiriba inmate singa unaduna kanglei paki khonjelna akhanna unaduna awa nungai gi wari sanabadu kanglei chapuna makta khudol tamnabagi tanja ama logjabaga loinana kanglei paki khonjel hairbe YouTube channel asibu yengbiram liba amasung tabiram liba khwai puna makpu kanglei paki khonjelna taram okjabaga loinana iko no na khurumjari kanglei pak asida lebiriba kanglei chapuna mangnasu inmate singasigi awa nungaida saruk khatitang yabibo oina awa nungaigi paudam asibu loiba phawbadang yengbinabasu nolokna nisingjari magi min kari Sukham Saudi min no lepam Kujuman Tabi Tabi ai je koi Warayang bi Waraya oh asum sa tene bo oh de ima se le di kayang kui re Apoy Agasti tam tran pandile hana di mamang de krai le dan Mamang Kujuman Tabi to lan jaw ro le adum lan jaw adum le ba lan lur kan la lor matun ko tapthara kan da sid la pai wane ba okay okay hana di dum adu le ramme ai ke na sangi oh ada ima wi se adu le ringi di khunga ga hai tare ne lan jaw le ngi se stage di ima wi chana ba thang na matam adu kari adu di apoy apun ba kunsigi oina Kujuman Tabi gi oina le ba ma hange mayang gi ko apoy gi lan pang gi ba adigi di mayam lakpi bagi sak to apoy gi da sumam da plak hangaga mayam loina mat keno to sak to adu silang ba ko silang e to mayam na su dum mating pang ko lak ba de sing sak ke ku bi de itana sing hawai chingwai ke adu na loina silang ba silang ala to ada ma du da ma ko elementary sing hai tare moina di hadi social worker sing dun nataba ada ko elementary na di dum mating pang ba lakki de ba ko adu chana thang na sin ba ko pa ma to di moi lak moi na pa bi lekai na to jare adu ga ko CSO adagi mayam sin mating pang bir ba adum ba natana ko hoi adagi lanai gi khun gi mayam na sum khaina pok puto adu dum sila lei bane ba sila lei adu laloi khaba matung bakta ko kana kuina adu ko ba mi ko ni kamdar matung da adu lo to matung su khoi dum sar oh mayam pangir putin ko hoi na sar ga hisang mana masing lai tre ga su khoi dum ti loi se thong na gar ga ko ti thar ba se thong ni na adu gi ko chi mai ke ki oh ye adum char ga kana kui le me ba kana kui le me lai gi tang wan gi hing da ka na ga ne su gi to adu ga na akaski tramati ta ada sida mu lang na khong na ba to sila ko sina ima ai kamai sili sila ko sina ai isam si ma sida tira kuang da su pa le ko adi sam si min le ni la ba sida ni sa hang le ba adi da sida sa gi de ke da so ni ni sam bi pa da ga su hoi hoi sida le bi sina khare hai na mayam na diar mayam sina mayam du le na ri mi na na kuina hangi si su le na bani mane na bani hai bani na samane yana samane khalaga sida yu bani si su apoy sa khap da muin bi le si taw sa da muin taw e adu bi yam phai adu hai pulum dagi Kujuman Tabi ai si dagi so da lak bani hai yam sa da ba adu ga za ba thap bani ni ka si sa khap da za ba ada di husik ima sai da husik lai bi di ning tung da ko ta ba di kai ke ka si thu do ko lai te ka si thu do ba mayam se du silang bi na ko silang na dia yam phai adu ga mayam ni silang bi da adu ka si thu ba di awan ba di lai te hai tare si su mayam na pa ko ya ba pa bi dai bi be ya ba bi dai ko adu apoy du ma ti khang ye du gi ada ma sai da husik lai se punna inmate si kaya ano punna le mi ne se punna ne mi se zama ga ne manga ne hai okay men ka han gi ba hai bi chang ba yar ba chang ba ja ga lo sing ku do ba tangai phada ba hoi lo du lo hutu la de chanai thangai lo de ni na da sum lai ba ya da ba ni na kara sum de ya de kara no hau de ya de ku la ne hai de ku cha da ya de ba ku da ya de ba ku da isa lai tam ni ko li si ki tau de ya da ni na ki di apoy isa na ba gi ko pagi mating pangi se cha na ba pi hai ba gi wani ai gi isa gi tungana le tam gi pesa di amna ai pesa sina di pang na da ha ba adu na la ka de de na hoi adu na su ba gi su de ya de ta de ya de mane ba gi ai gi ni ba su ba gi khang ge sangai bong ta ta su ri se su ri ba
ꯍꯣꯏ ꯇꯨꯡꯒꯤ ꯐ꯭ꯌꯨꯆꯔꯒꯤ ꯖꯨ ꯈꯔ ꯇꯥꯟꯗ ꯌꯥꯄꯣꯟꯇꯦꯕ ꯁꯤꯗ ꯑꯩ ꯆꯥꯛ ꯈꯔ ꯆꯥꯔꯒ ꯁꯤꯗ ꯑꯗꯨꯝ ꯂꯩꯕꯗꯤ ꯑꯩ ꯌꯥꯄꯣꯟꯇꯦ ꯑꯗꯨꯅꯗꯤ ꯑꯩ ꯐ꯭ꯌꯨꯆꯔꯗ ꯑꯩ ꯏꯆꯥ ꯏꯁꯨ ꯁꯦꯝꯕ ꯑꯩꯒꯤ ꯇꯨꯡꯒꯤ ꯐ꯭ꯌꯨꯆꯔꯒꯤ ꯈꯟ ꯌꯥꯄꯣꯟꯇꯦꯕ ꯅꯠꯇ꯭ꯔꯥ ꯁꯤꯗꯗꯤ ꯆꯨꯝꯅ ꯈꯛꯀꯤ ꯆꯔꯥ ꯍꯦꯟꯗꯅꯕ ꯈꯛꯇꯅꯦ ꯂꯩꯁꯦ ꯂꯩꯐꯝ ꯂꯩꯇꯕꯒꯤ ꯂꯩꯕꯅꯤ ꯑꯗꯨ ꯃꯁꯤꯃꯛꯅ ꯑꯩ ꯂꯥꯏꯐꯇꯤ ꯅꯠꯇꯦꯗꯅꯀꯣ ꯋꯥꯔꯣꯏꯁꯤꯟ ꯑꯃꯗꯤ ꯊꯦꯡꯕ ꯉꯟꯕꯗꯨꯅ ꯑꯃꯅꯤ ꯃꯊꯟꯇ ꯃꯥꯏ ꯂꯥꯛꯆꯒꯅꯤ ꯂꯥꯟꯗꯣ ꯍꯥꯏꯗꯤ ꯁꯨꯝ ꯃꯩ ꯊꯥꯈꯤꯕ ꯃꯛ ꯅꯠꯇꯕꯅꯤना ꯑꯩꯈꯣꯏꯁꯨ ꯈꯔ ꯍꯟꯖꯕ ꯌꯥꯔꯦꯅ ꯑꯩꯈꯣꯏꯁꯨ ꯁꯤꯗ ꯑꯥꯗ ꯆꯨꯝꯅ ꯅꯣꯡ ꯅꯤꯅꯤ ꯆꯠꯂꯨꯔꯒ ꯁꯤꯗ ꯂꯩꯕ ꯈꯣꯠꯄ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒ ꯄꯨꯔꯥ ꯑꯩꯈꯣꯏꯁꯨ ꯃꯩ ꯆꯥꯛꯈꯤꯕꯗꯨꯗꯤ ꯃꯤ ꯍꯥꯞꯄ ꯌꯥꯎꯈꯤꯕꯒꯤ ꯋꯥꯅꯤ ꯍꯥꯏꯕ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯑꯩ ꯍꯥꯏꯁꯤꯅ ꯉꯁꯥꯏꯒꯤ ꯄꯣꯠꯁꯦ ꯂꯣꯏꯁꯟꯕꯝꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯅꯥꯏꯅꯤ ꯑꯗꯨ ꯈꯤꯇꯪ ꯊꯦꯡꯕ ꯉꯟꯕ ꯍꯥꯏꯗꯨꯅ ꯑꯗꯨꯅ ꯋꯥꯐꯝ ꯑꯃꯅꯤ ꯂꯣꯏꯁꯟꯕꯗꯤ ꯂꯣꯏꯁꯟꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯂꯣꯏꯁꯟꯗꯕ ꯍꯥꯏꯕ ꯇꯥꯏꯕꯪꯄꯥꯟꯗ ꯂꯣꯏꯁꯟꯗꯕ ꯂꯩꯇꯦ ꯂꯣꯏ ꯂꯣꯏꯁꯟꯕ ꯅꯥꯏꯅꯦꯕ ꯁꯣꯟ ꯃꯈꯥꯅꯒꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯕꯁꯨ ꯋꯥꯕꯅꯤ ꯑꯗꯨꯒ ꯌꯥꯝ ꯅꯥꯇꯩ ꯆꯥꯗꯕꯁꯨ ꯂꯩꯅꯩ ꯉꯁꯥꯏꯒꯤ ꯃꯅꯨꯡ ꯑꯣꯏꯕꯅꯤꯅ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯁꯨꯝ ꯉꯁꯥꯏꯒꯤ ꯂꯥꯟ ꯊꯣꯛꯏꯉꯩ ꯃꯅꯨꯡ ꯈꯤꯇꯪꯗꯨꯗ ꯃꯌꯥꯝꯅ ꯃꯇꯦꯡ ꯇꯧꯕꯅꯤ ꯂꯥꯟ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗꯗꯤ ꯃꯇꯦꯡꯁꯨ ꯐꯪꯗꯦ ꯂꯥꯟ ꯇꯧꯅꯤꯡꯉꯥꯏꯗꯤ ꯑꯩꯈꯣꯏꯗꯤ ꯃꯃꯥꯡ ꯆꯍꯤꯗꯣ ꯂꯧ ꯄꯥꯜꯍꯧꯗ꯭ꯔꯦ ꯂꯧ ꯑꯅꯝꯕꯅ ꯂꯧ ꯄꯥꯟꯗꯦ ꯃꯤꯒꯤ ꯈꯨꯟꯅ ꯄꯥꯟꯖꯟꯖꯕ ꯋꯥꯅꯤ ꯂꯥꯛꯍꯧ ꯂꯩꯔꯒ ꯑꯗꯨꯒ ꯑꯩꯈꯣꯏ ꯈꯨꯟꯅꯗꯤ ꯀꯌꯥ ꯂꯧ ꯄꯥꯜꯍꯧꯗ꯭ꯔꯦ ꯑꯗꯨꯅ ꯀꯨꯝꯁꯤ ꯆꯍꯤ ꯃꯃꯥꯡ ꯑꯣꯜꯂꯛꯄ ꯆꯍꯤꯁꯤ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯦ ꯌꯥꯝ ꯋꯥꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯋꯥꯅ ꯂꯦꯟꯅꯩ ꯑꯩꯈꯣꯏ ꯂꯧ ꯄꯥꯜꯍꯧꯗ꯭ꯔꯦꯕ ꯂꯥꯟꯒꯤ ꯃꯅꯨꯡꯗ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯕꯒꯤ ꯑꯋꯥꯕ ꯊꯦꯡꯅꯈꯤꯕ ꯉꯁꯥꯏꯒꯤ ꯂꯧ ꯎꯍꯧꯗ꯭ꯔꯕꯅꯤꯅ ꯑꯗꯨꯗ ꯏꯃꯥ ꯑꯗꯨ ꯑꯩꯅ ꯍꯪꯅꯤꯡꯕꯅ ꯑꯗꯨ ꯂꯧ ꯄꯥꯟꯕ ꯌꯥꯗꯕ ꯈꯣꯠꯇꯕ ꯇꯧꯕꯗꯣ ꯑꯗꯨꯒꯤꯅꯤ ꯀꯥꯏꯅ ꯀꯝꯄꯦꯟꯁꯦꯁꯟ ꯄꯤꯕ ꯈꯣꯠꯄꯒꯤ ꯀꯥꯏꯅ ꯒꯣꯔꯃꯦꯟꯅ ꯈꯔ ꯇꯧꯕꯤꯕꯁꯨ ꯇꯧꯋꯤ ꯃꯗꯨ ꯐꯪꯗꯕ꯭ꯔꯥ ꯀꯃꯥꯏ ꯈꯪꯗꯦ ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏꯒꯤ ꯂꯧꯗꯤ ꯄꯥꯜꯍꯧꯗ꯭ꯔꯤꯕ ꯂꯧꯗꯤꯝꯗ ꯑꯗꯣ ꯄꯥꯟꯗꯕꯗꯨꯒꯤ ꯄꯣꯠ ꯆꯩ ꯀꯩꯝꯇ ꯐꯪꯗꯦ ꯑꯣꯀꯦ ꯍꯧꯖꯤꯛꯐꯥꯎ ꯐꯪꯗꯦ ꯄꯥꯜꯍꯧꯗ꯭ꯔꯦ ꯍꯥꯏꯕ ꯋꯥꯅꯤ ꯑꯩꯈꯣꯏ ꯀꯔꯤꯝꯇ ꯐꯪꯗꯦ ꯑꯗꯨꯒꯤꯗꯤ ꯑꯗꯨꯝ ꯃꯥꯡꯖꯔꯕꯅꯦꯕ ꯑꯗꯨꯝꯀꯣ ꯏꯁꯥꯅ ꯃꯥꯡꯖꯕ ꯇꯥꯔꯦꯕꯀꯣ ꯑꯣꯀꯦ ꯑꯗꯨꯗꯤ ꯃꯇꯝ ꯈꯔꯗꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏ ꯁꯨꯝ ꯂꯩꯃꯤꯟꯅꯈꯤꯕ ꯇꯥꯔꯤ ꯋꯥꯔꯁꯨ ꯋꯥꯅꯀꯣ ꯑꯗꯨꯝ ꯂꯣꯏꯁꯟꯗꯕꯗꯤ ꯌꯥꯔꯣꯏ ꯋꯥꯟ ꯗꯦ ꯁꯨꯡꯁꯣꯏ ꯂꯣꯏꯁꯟꯒꯅꯤ ꯑꯗ ꯈꯤꯇꯪ ꯇꯞꯄ ꯑꯗꯨꯒ ꯈꯤꯇꯪ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯍꯥꯟꯕ ꯊꯨꯕꯗꯨꯅ ꯑꯀꯣꯜ ꯑꯍꯥꯟ ꯑꯃꯅꯤ ꯍꯣꯏ ꯏꯃꯥꯍꯣꯏꯁꯨ ꯍꯧꯖꯤꯛꯄꯨꯗꯤ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟꯁꯤꯗ ꯑꯗꯨꯝ ꯃꯈꯥ ꯇꯥꯅꯁꯨ ꯌꯥꯅꯕ ꯑꯗꯨꯝ ꯁꯤꯟꯅꯕ ꯇꯥꯕꯅꯤ ꯑꯗꯣ ꯁꯤ ꯂꯩꯔꯤꯁꯦ ꯆꯨꯔꯆꯥꯟꯄꯨꯔꯅꯤ ꯇꯨꯡꯃꯨ ꯕꯪꯒ꯭ꯂꯥꯅꯤ ꯁꯦꯔꯧꯅꯤ ꯌꯥꯎꯔꯤꯁꯤꯡꯁꯦ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯤꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯉꯥꯛꯇꯅꯤ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏ ꯆꯨꯔꯆꯥꯟꯄꯨꯔ ꯇꯨꯡꯃꯨ ꯕꯪꯒ꯭ꯂꯥ ꯑꯩꯈꯣꯏꯗꯤ ꯃꯩ ꯆꯥꯛꯂꯛꯑꯕꯅꯦꯕ ꯊꯧꯁꯦꯀꯥꯏ ꯑꯗꯒꯤꯗꯤ ꯁꯦꯔꯧ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏ ꯕꯤꯁꯃꯥꯟ ꯇꯥꯕꯤ ꯂꯩꯔꯤꯁꯦ ꯑꯗꯣ ꯏꯃꯥꯗꯅꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯒꯚꯔꯟꯃꯦꯟꯠꯇ ꯍꯥꯏꯅꯤꯡꯕ ꯋꯥꯒ ꯂꯩꯔꯗꯤ ꯈꯤꯇꯪ ꯍꯥꯏꯕꯤꯔꯝꯃꯣ ꯒꯣꯔꯃꯦꯟꯗ ꯍꯥꯏꯅꯤꯡꯕ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯌꯥꯝ ꯋꯥꯅ ꯂꯩꯔꯦ ꯀꯣ ꯑꯗꯨ ꯌꯥꯔꯒꯗꯤ ꯋꯥꯁꯨ ꯋꯥꯅ ꯂꯥꯟꯁꯤꯗꯗꯤ ꯂꯣꯏꯁꯤꯟꯕꯤꯍꯟꯕꯤꯕ ꯇꯪꯗꯥꯡꯕ ꯑꯃ ꯈꯪꯍꯟꯕꯤꯕ ꯑꯗꯒꯤꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯏꯁꯇꯦꯠ ꯒꯣꯔꯃꯦꯟ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟ ꯃꯣꯏꯅ ꯉꯝꯃꯔꯣꯏ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏ ꯀꯩꯒꯨꯝꯕ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯁꯦ ꯁꯤꯟꯅꯕꯤꯔꯛꯑꯒ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯗ ꯁꯤꯟꯅꯕꯤꯔꯒ ꯚꯣꯂꯨꯟꯇꯤꯌꯥꯔꯗ ꯁꯤꯟꯅꯕꯤꯔꯒ ꯑꯩꯈꯣꯏ ꯊꯣꯛꯄ ꯇꯧꯔ ꯂꯣꯏꯁꯤꯟꯅꯕ ꯑꯃ ꯅꯠꯇ꯭ꯔꯒ ꯁꯔꯀꯥꯔꯅ ꯂꯣꯏꯁꯤꯟꯕꯤꯔꯕ ꯑꯃ ꯁꯨꯃꯥꯏꯅ ꯄꯥꯝꯃꯤ ꯑꯔꯦꯞꯄꯝꯗꯤ ꯄꯥꯝꯃꯦ ꯑꯔꯦꯞꯄ ꯄꯥꯝꯃꯤ ꯁꯤꯃ ꯈꯤꯇꯪ ꯊꯨꯅ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯕꯁꯤꯅꯦꯕ ꯅꯠꯇ꯭ꯔꯥ ꯃꯥꯅꯦ ꯈꯤꯇꯪ ꯊꯨꯅ ꯁꯤꯗꯪꯗꯤ ꯑꯩꯈꯣꯏ ꯍꯟꯖꯟꯕ ꯌꯥꯅꯕ ꯍꯣꯠꯅꯕꯤꯌꯨ ꯁꯤꯅꯦ ꯍꯥꯏꯅꯤꯡꯉꯤ ꯊꯦꯡꯛ ꯌꯨ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯇꯪꯗꯨ ꯂꯩꯇꯥꯗ꯭ꯔꯕ ꯐꯤꯕꯝ ꯑꯁꯤꯕꯨ ꯏꯪ ꯇꯞꯄ ꯍꯟꯖꯤꯜꯂꯛꯅꯕ ꯍꯣꯠꯅꯕꯗ ꯒꯚꯔꯟꯃꯦꯟꯠꯅ ꯀꯔꯤꯒꯨꯝꯕ ꯊꯧꯗꯥꯡ ꯑꯃꯠꯇ ꯂꯧꯕ ꯉꯝꯗ꯭ꯔꯕꯗꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯁꯤꯟꯅꯕꯤꯔꯣ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯑꯣꯏꯅ ꯁꯥꯟꯇꯤ ꯂꯥꯛꯅꯕ ꯍꯣꯠꯅꯖꯔꯒꯦ ꯍꯥꯏꯕꯁꯤ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇꯒꯤ ꯉꯁꯤ ꯅꯤꯡꯐꯨꯡ ꯉꯥꯡꯅꯔꯛꯂꯤꯕꯁꯤꯡ ꯑꯁꯤꯅꯁꯨ ꯑꯆꯨꯝꯕ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨꯁꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯕ ꯇꯥꯔꯦ 이마기 밍 사마 거we 사마 이마 까리 람데기 추짬푸르 까 레카이 해드노 추짬푸르 저뱅 쿠가 땀바 저뱅 쿠가 땀바 이마 시데기다 레이데시 까양 쿠이레 사히 헬라 이시니 이마티 좀 아두디 여기 란제 호보도 이마디 실라 레이레 바두디 란제 호보 чел락바가 아이 모양이 쿠yon 바자기네 ꯀꯩꯅꯣꯗ ꯀꯦꯝꯗꯨꯗ ꯏꯆꯥꯅꯨꯄꯥ ꯑꯃ ꯃꯣꯏ ꯀꯥꯞꯅꯕꯗ ꯅꯣꯡꯃꯩ ꯄꯥꯜꯂꯛꯑꯦ ꯑꯍꯥꯟꯕ ꯍꯧꯕ ꯅꯨꯃꯤꯠꯁꯦ ꯃꯦ3ꯁꯦ ꯅꯣꯡꯃꯩꯅ ꯄꯥꯜꯂꯦ ꯑꯗꯒꯤ ꯃꯦꯒꯤ ꯐꯣꯔꯁꯤꯗ ꯑꯩꯈꯣꯏ ꯑꯌꯨꯛꯇꯒꯤ ꯆꯦꯟꯊꯣꯔꯛꯄꯁꯦ ꯁꯦꯐꯥꯏ ꯏꯃꯥ ꯅꯣꯡꯃꯩꯅ ꯄꯥꯜꯂꯤꯁꯦ ꯃꯁꯤ ꯇ꯭ꯔꯤꯠꯃꯦꯟ ꯇꯧ ꯐꯈꯤꯕ꯭ꯔꯥ ꯍꯧꯖꯤꯛꯄꯨꯗꯤ ꯐꯔꯦ ꯑꯣꯀꯦ ꯑꯗꯨꯒ ꯀꯃꯥꯏꯅ ꯄꯨꯈꯠꯂꯛꯏ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯄꯨꯈꯠꯂꯛꯄꯁꯦ ꯃꯣꯏ ꯁꯦꯐꯥꯏꯅꯒ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ
ꯑꯩꯈꯣꯏ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯇꯨꯏꯕꯣꯡꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠ ꯑꯩꯅ ꯂꯩ ꯍꯥꯏꯕ secretary to ꯑꯗꯩꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ secretary office ta lo chengchalle ꯂꯣꯏ ꯆꯦꯟꯁꯜꯂꯦ ꯃꯌꯥꯝꯅ ꯉꯥꯛꯇꯅ ꯑꯗꯨꯁꯨ ꯅꯨꯡꯅ ꯊꯣꯝꯃꯛꯄ ꯈꯔ ꯅꯣꯡꯃꯩꯅ ꯑꯦꯝ ꯇꯧꯕ ꯈꯔ ꯑꯗꯨꯝ ꯇꯧꯋꯦꯕꯀꯣ ꯑꯗꯒꯤ ꯒꯥꯔꯤꯗꯣ ꯍꯥꯟꯅ ꯇꯣꯡꯍꯧꯅꯕ ꯑꯁꯣꯛꯄꯗꯨꯒꯤ oh hoi ꯆꯨꯔꯆꯥꯟꯄꯨꯔ ꯍꯣꯁꯄꯤꯇꯥꯜꯗꯁꯨ ꯌꯦꯡꯕꯤꯔꯛꯇ꯭ꯔꯕꯅꯤꯅ hoi hoi ꯃꯇꯝ ꯂꯩꯔꯛꯇ꯭ꯔꯕꯅꯤꯅ ꯂꯥꯛꯇꯅ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯂꯥꯛꯑꯦꯔꯒ ꯃꯣꯏ ꯁꯦꯐꯥꯏꯒꯤ ꯒꯥꯔꯤꯗꯨꯗ ꯂꯥꯛꯑꯒꯅꯦ mana ꯊꯤꯟꯕꯤꯔꯛꯑꯒ ꯀꯧꯇꯥꯒꯤ ꯂꯝꯄꯥꯛꯇꯨꯗ ꯄꯨꯜꯂꯒ ꯑꯩꯈꯣꯏ ꯒꯥꯔꯤꯅ ꯑꯉꯥꯡꯁꯤꯡ ꯃꯣꯏꯔꯥꯡꯗ ꯑꯩꯈꯣꯏ ꯀꯥꯡꯕꯨ ꯉꯥꯛꯇ ꯂꯩꯕꯅꯤꯅ ꯂꯧꯕ ꯂꯥꯛꯑꯒ ꯈꯣꯌꯣꯟꯒꯤ ꯀꯦꯝꯁꯤꯗ ꯂꯝꯈꯥꯏꯒꯤ ꯀꯦꯝꯁꯤꯗ ꯑꯩꯈꯣꯏꯁꯦ ꯄꯜꯂꯦꯕ ꯅꯨꯃꯤꯠꯇꯨꯃꯗꯨ ꯏꯆꯥ ꯅꯨꯄꯥꯁꯤ ꯅꯣꯡꯃꯩ ꯃꯔꯨꯗꯣ ꯂꯧꯊꯣꯛꯄ ꯏꯝꯐꯥꯜꯗ ꯆꯠꯂꯦ ꯑꯗꯒꯤ ꯏꯝꯐꯥꯜ ꯂꯣꯝꯗꯒꯤꯁꯨ ꯃꯣꯏ ꯍꯥꯎꯁꯤꯡ ꯆꯦꯟꯊꯣꯛꯄꯒꯤ ꯆꯦꯟꯁꯟꯕꯒꯤ ꯌꯥꯝ ꯂꯥꯡꯅꯕ ꯇꯂꯛ ꯍꯥꯏꯇꯥꯔꯦ ꯄꯨꯡ 3-4 ꯇꯥꯔꯛꯄꯁꯤꯗ ꯕꯤꯁꯦꯝꯄꯨꯔ ꯆꯪꯕꯗ ꯉꯝꯃꯔꯣꯏ ꯏꯝꯐꯥꯜ ꯆꯠꯂꯣ ꯍꯥꯏꯔꯦ ꯑꯗꯒꯤ ꯔꯤꯝꯁꯇꯁꯨ ꯐꯔꯛ తాꯗꯅ ꯆꯪꯍꯧꯗ꯭ꯔꯕ ꯃꯥꯜꯂꯦ ꯑꯗꯣ ꯄ꯭ꯔꯥꯏꯚꯦꯠ ꯑꯣꯏꯅ ꯒꯥꯔꯤꯗꯣ ꯃꯊꯪ ꯁꯣꯝꯗꯒꯤ ꯍꯥꯏꯒꯠꯄ ꯁꯣꯝꯗꯒꯤ ꯍꯥꯏꯊꯔꯛꯄꯁꯤꯡꯁꯦ ꯆꯤꯟꯃꯟꯗꯅ ꯄ꯭ꯔꯥꯏꯚꯦꯠ ꯑꯝꯗ ꯆꯪꯉꯒ ꯇꯧꯔꯦ ꯅꯣꯡꯃꯩ ꯃꯔꯨ ꯂꯧꯊꯣꯛꯑꯦ ꯅꯨꯡꯗꯥꯡꯗꯨꯗ ꯈꯨꯗꯛꯇꯨꯗ ꯑꯗꯨꯝ ꯊꯦꯡꯅ ꯍꯜꯂꯛꯑꯦ ꯑꯗꯨꯒ ꯅꯨꯄꯤ ꯃꯄꯥꯝꯗ ꯃꯥꯗꯤ ꯑꯅꯥꯕꯅꯤꯅ ꯀꯦꯝꯗ ꯂꯦꯛꯇꯔꯦ ꯀꯦꯝꯗ ꯑꯗꯨꯝ ꯁꯦꯝꯃꯒ nupi mapam no pothalle ꯄꯣꯊꯥꯍꯜꯂꯦ ꯑꯗꯩ ꯏꯃꯥꯗꯤ ꯇꯥꯡ 13 ꯈꯛ ꯑꯥꯗ ꯂꯩꯔꯛꯑꯦ ꯃꯣꯏꯔꯥꯡꯗ ꯑꯗ ꯃꯧꯗꯨꯅ ꯁꯣꯝꯗ ꯃꯄꯥꯝ ꯅꯛꯄꯅꯤꯅ ꯆꯦꯟꯈꯤꯕ ꯃꯥꯁꯨ ꯁꯤꯗ ꯇꯥꯡ 6ꯇꯒꯤ ꯇꯦꯔꯥꯒꯤ ꯁꯤꯗ leirakpaneba ꯑꯗꯨꯝ ꯂꯩꯔꯛꯄ adudagi ima hoina mo mapam leidok sopudi relief camp hangbanina na somna muk changsilaga ima hoi leibani papung hina ima chahi kaya muk ꯄꯥꯕꯨꯡꯒꯤ ꯆꯍꯤ 69 ꯁꯨꯔꯦ imana kaya muk sure ꯏꯃꯥꯅ 69 ꯁꯨꯔꯦ ꯑꯗꯨꯒ ꯄꯥꯕꯨꯡꯒ ꯈꯨꯅꯤꯗꯤ ꯗꯥꯎ ꯌꯥꯕꯅꯤꯅ ꯁꯨꯒꯔ ꯂꯩꯅꯥ ꯅꯥꯏꯌꯦ ꯑꯗꯣ ꯄꯥꯕꯨꯡꯗꯤ ꯆꯍꯤ 10 ꯍꯦꯟꯅ ꯁꯨꯔꯦ ꯅꯥꯔꯛꯄ ꯑꯩꯅ ꯆꯍꯤ 5 ꯃꯨꯛꯇ ꯉꯥꯏꯔꯤꯌꯦ je sugar leirisi ꯁꯨꯒꯔ ꯂꯩꯔꯛꯏꯁꯦ isa da zo anabsi leirineba ꯑꯅꯥꯕꯁꯨ ꯂꯩ isa kaya no pol imagi ꯏꯆꯥꯕꯨꯗꯤ 3ꯅꯦ ꯅꯤꯡꯉꯣꯜ 3 nupa piba ꯄꯤꯕꯥ 3 3 je kamai leirisi ꯃꯣꯏꯔꯥꯡ ꯂꯝꯈꯥꯏꯒꯤ ꯈꯣꯌꯣꯟ ꯕꯖꯥꯔꯁꯦ ꯑꯁꯤꯗ ꯒꯦꯝꯗꯨꯗ ꯅꯨꯄꯥ 2 ꯑꯃ ꯂꯩꯍꯧꯔꯦ moirang lamkhai ꯈꯣꯌꯣꯟ ꯕꯖꯥꯔ da ko ꯑꯃꯅ ꯁꯤꯗ ꯂꯩꯔꯦ ꯑꯗꯩ ꯏꯆꯥ ꯅꯤꯡꯉꯣꯜ ꯑꯃꯅ ꯑꯍꯟꯗꯨꯅ ꯊꯧꯕꯥꯜ ꯑꯊꯣꯛꯄꯝꯗ ꯃꯥꯗꯤ ꯂꯥꯟꯖꯦꯜꯂꯛꯄꯅꯤꯀꯣ ꯑꯗꯒꯤ piba ama wali piba amana karamda lei ꯄꯤꯕꯥ ꯑꯃꯅ ꯁꯤꯗ ꯂꯩꯃꯤꯟꯅꯩꯌꯦ aduga moirang lamkhai dam lehuraga 2 ꯂꯩꯍꯧꯕ 2 lehwa moirang lamkhai 2 ne leise okay ꯏꯆꯥ ꯄꯤꯕꯥ ꯑꯍꯟꯗꯨꯒ ꯌꯥꯏꯃꯗꯨꯒ ꯂꯝꯈꯥꯏ ꯈꯣꯌꯣꯟ ꯕꯖꯥꯔꯁꯤꯗ ꯀꯦꯝꯗ ꯂꯩꯍꯧꯋꯦ ꯑꯇꯣꯝꯕꯁꯤꯅ ꯁꯤꯗ ꯂꯩꯌꯦ adai sai nongmaina sokpada yaba anjineba moirang lamkhai si lehurise ꯂꯩꯍꯧꯔꯤꯁꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯄꯨꯔꯥ ꯀꯩ ꯍꯥꯏꯗ ꯐꯔꯕꯅꯤꯅ pura phare ꯌꯦꯡꯊꯣꯛꯑ ꯅꯣꯡꯃꯩ ꯃꯔꯨꯗꯨ ꯂꯧꯊꯣꯛꯈ꯭ꯔꯕꯅꯤꯅ ya yam bai yam no malauksing ga di pandabra ꯑꯩꯈꯣꯏꯗꯤ ꯂꯧ ꯂꯩꯇꯦ adadum koi kari honai hanadi koi champur irang lakting ꯆꯨꯔꯆꯥꯟꯄꯨꯔꯗ ꯏꯔꯥꯡ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯏꯆꯥ ꯅꯨꯄꯥ 2 ꯑꯃꯗꯤ ꯋꯥꯛꯁꯣꯞꯅꯤ ꯃꯣꯏꯔꯥꯡ ꯂꯩꯍꯧꯔꯤꯁꯦ ꯑꯗꯒꯤ ꯌꯥꯏꯃꯗꯨꯃꯕꯨꯗꯤ ꯍꯣꯁꯔꯤ ꯗꯨꯀꯥꯟ ꯆꯦꯡ ꯆꯥꯛ ꯑꯆꯥ ꯑꯊꯛ ꯀꯔꯤ ꯑꯗꯨꯝꯁꯨ ꯄꯥꯜꯂꯤ ꯃꯥꯏ ꯅꯨꯄꯤꯅꯀꯣ ꯑꯗꯩ ꯏꯆꯥ ꯅꯨꯄꯥꯗꯨꯅ ꯋꯥꯛꯁꯣꯞ ꯑꯃ ꯑꯗꯩ ꯑꯍꯟꯁꯤꯗꯤ ꯋꯥꯛꯁꯣꯞ ꯈꯛꯇ ꯇꯧꯖꯩꯌꯦ ꯑꯁ ꯑꯩꯈꯣꯏꯅ ꯂꯩꯀꯥꯏꯗ ꯃꯩꯇꯩ ꯈꯨꯜꯂꯛꯇ ꯍꯥꯏꯇꯥꯔꯦꯀꯣ ꯆꯦꯟꯁꯟꯕ ꯑꯩꯈꯣꯏꯒꯤꯅ ꯁꯣꯔꯣꯡꯄꯥꯟꯗ ꯑꯣꯏꯕ ꯖꯧꯕꯦꯡꯕꯨꯗꯤ ꯆꯤꯡꯉꯒꯀꯣ ꯆꯦꯟꯁꯜꯂꯒ ꯑꯩꯈꯣꯏꯅ ꯊꯣꯛꯂꯛꯄ ꯀꯥꯟꯗꯗꯤ ꯗꯨꯀꯥꯟ ꯀꯥꯇꯣ ꯂꯣꯏꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯔꯤ ꯌꯨꯝꯗꯗꯤ ꯃꯩ ꯊꯥꯍꯧꯗꯔꯤꯀꯣ ꯗꯨꯀꯥꯟꯒꯤꯁꯨ ꯂꯣꯏ ꯍꯣꯟꯇꯣꯛꯄꯤ ꯑꯗꯒꯤ ꯍꯣꯁꯔꯤ ꯗꯨꯀꯥꯟꯗꯁꯨ ꯐ꯭ꯔꯤꯖꯇꯒꯤ ꯀꯔꯤꯗꯒꯤ ꯑꯗꯒꯤ ꯃꯣꯏꯒꯤ ꯐꯂꯥꯟ ꯃꯤꯇꯔꯒꯤꯗꯣ ꯑꯗꯨꯀꯥꯟꯗꯁꯨ ꯂꯣꯏꯅ ꯁꯣꯔꯣꯛꯇ ꯆꯩꯈꯥꯏ ꯂꯩꯍꯧꯏ ꯎꯔꯦ ꯀꯞꯄꯛꯏ ꯃꯥꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯍꯧꯖꯤꯛꯐꯥꯎ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯦꯜꯂꯦ ꯑꯗꯨꯕꯨ ꯏꯆꯥ ꯄꯤꯕ 3ꯗꯨꯒꯤ ꯃꯌꯨꯝ ꯄꯥꯜꯂꯤꯗꯣ ꯃꯧ ꯉꯥꯛꯇꯅꯤꯀோ ꯑꯋꯨꯟꯄꯣꯠꯇꯒꯤ ꯀꯔꯤꯗꯒꯤ ꯏꯃꯥꯒꯤ ꯂꯥꯏꯔꯖꯔꯁꯨ ꯏꯃꯥꯒꯤꯁꯨ ꯃꯇꯤꯛ ꯆꯥ ꯂꯩ ꯃꯧ 3ꯗꯨꯒꯤꯁꯨ ꯃꯇꯤꯛ ꯆꯥꯅ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯩꯇꯩ ꯂꯨꯍꯣꯡꯕꯁꯤꯗꯤꯀꯣ ꯂꯣꯏ ꯍꯥꯞꯅꯔꯦꯗꯅ ꯑꯋꯥꯠꯄ ꯂꯩꯇꯒꯩ ꯃꯥꯡꯍꯧꯕꯗꯨꯒꯤ ꯈꯜꯂꯨꯗꯤ ꯑꯃꯨꯛ ꯈꯣꯡ ꯇꯤꯡꯊꯣꯛ ꯀꯞꯄꯦ loina tumna ꯃꯥꯡꯍꯧꯔꯕꯅꯤ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯗꯤ ꯐꯤꯒꯦ ꯍꯥꯏꯕꯅꯦ ꯔꯥꯅꯤ ꯍꯥꯏꯕꯅꯦ mani ꯃꯧ ꯈꯨꯗꯤꯡꯒꯤ adusu ahongmda nate ꯅꯠꯇꯦ lising 10 mathak ngatani 10 maya piba yauri ꯑꯗꯨꯃꯥꯏꯅ ꯏꯃꯥꯁꯦ ꯈꯜꯂꯨꯔꯒꯗꯤ ꯊꯃꯣꯏ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯣꯏꯔꯦꯟ ꯈꯜꯂꯁꯨ ꯀꯩꯗꯧꯔꯨꯗꯧꯅꯣ ꯂꯩꯍꯧꯔ ꯄꯣꯠꯄꯨ ꯈꯨꯠꯁꯨ ꯃꯇꯝ ꯃꯔꯥꯏ ꯂꯥꯛꯆꯅꯤ ꯈꯟꯗꯣꯛꯑꯒ ꯂꯦꯜꯂꯤꯕꯅꯤ ꯏꯃꯥ ꯍꯣꯏ ꯂꯦꯜꯂꯤꯁꯦ ada ima kana huji government da hainingba ima hoyi hainingba waga leragadi atumtanga phongdokpe maroi 하이닝바 하이바부 그래서 토이독버디 어이따우버디 샤누파니도 그래 와리고 두간 동저럼바
ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯖꯔꯝꯕꯗꯣ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯣꯏꯁꯨ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯁꯤꯗ ꯒꯣꯔꯃꯦꯟꯅꯕꯨꯗꯤ ꯊꯥꯛꯏ ꯆꯥꯔꯤ ꯊꯛꯏ ꯍꯥꯏꯕꯕꯨ ꯋꯥꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯇꯉꯥꯏ ꯐꯗꯅ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯄꯣꯠꯌꯥꯝꯗꯣ ꯑꯗꯨꯒꯤꯗꯤ ꯈꯔ ꯒꯣꯔꯃꯦꯟꯗ ꯅꯤꯅꯤꯡꯉꯤ ꯋꯥꯔꯤꯗꯕꯨ ꯍꯥꯏꯀꯣ ꯃꯥꯡꯈꯤꯕ ꯄꯣꯠꯆꯩ ꯃꯌꯥꯝꯗꯨꯒꯤ ꯑꯩꯈꯣꯏ ꯌꯨꯝ ꯀꯗꯥꯏꯗꯅꯣ ꯄꯥꯟꯗꯣꯏꯁꯦ ꯃꯥꯅꯤ ꯑꯗꯨ ꯇꯧꯕꯇꯕꯨ ꯃꯌꯥꯝꯒꯤ ꯂꯥꯟꯁꯤꯅ ꯂꯣꯏꯁꯟꯗꯕꯅꯤꯅ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯔꯥꯏꯕꯨꯗꯤ ꯇꯥꯔꯛꯀꯅꯤ ꯒꯣꯔꯃꯦꯟꯗ ꯑꯩꯈꯣꯏꯅ ꯅꯤꯅꯤꯡꯕꯗꯤ ꯌꯨꯝ ꯑꯃ ꯄꯥꯟꯅꯕ ꯃꯆꯥꯛꯇꯣ ꯄꯤꯕꯤꯌꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯁꯤ ꯈꯛꯇꯪ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯒ ꯂꯥꯟ ꯂꯣꯏꯁꯟꯕꯒꯤ ꯃꯇꯥꯡꯗꯤ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯂꯥꯟ ꯂꯣꯏꯁꯟꯅꯅꯕꯒꯗꯤ ꯒꯣꯔꯃꯦꯟꯗ ꯍꯥꯏꯅꯤꯡꯕꯒꯗꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯅꯤꯡꯉꯤ ꯑꯗꯨꯁꯨ ꯍꯥꯏꯐꯦꯠꯇꯪꯒ ꯄꯟꯕꯤꯌꯨꯅꯦ ꯂꯥꯟ ꯂꯣꯏꯕꯁꯦ ꯂꯣꯏꯁꯟꯅꯍꯟꯅꯤꯡꯉꯤ ꯀꯩꯅ ꯏꯁꯨ ꯃꯔꯤ ꯃꯉꯥ ꯃꯥꯅꯤ ꯍꯧꯔꯤꯗꯣ ꯁꯤꯗ ꯑꯅꯤꯈꯛ ꯂꯩꯗꯣ ꯏꯁꯨꯁꯤꯡꯒ ꯏꯆꯥꯁꯤꯡꯒ ꯑꯗꯒꯤ ꯂꯝꯕꯤ ꯊꯣꯡꯅꯒ ꯐꯠꯇꯕꯅꯤꯅ ꯇꯣꯏꯅ ꯆꯠꯄꯁꯨ ꯉꯝꯗꯦ ꯄꯩꯁꯥꯁꯨ ꯄꯥꯏꯗꯕꯅꯤꯅꯀꯣ ꯑꯗꯨꯒꯤ ꯈꯜꯂꯣꯗꯤ ꯊꯃꯣꯏ ꯆꯥꯛꯑꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯂꯥꯟꯁꯤ ꯂꯣꯏꯁꯟꯗ꯭ꯔꯒꯗꯤ ꯇꯪꯗꯨ ꯂꯩꯇꯥꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯌꯨꯝ ꯄꯥꯟꯕꯁꯨ ꯑꯗꯒꯤ ꯏꯆꯥ ꯏꯁꯨ ꯍꯧꯔꯛꯏꯕ ꯏꯆꯥꯁꯤꯕꯨꯗꯤ ꯐꯔꯦ ꯍꯧꯖꯤꯛ ꯃꯤꯌꯥꯏ ꯆꯟꯁꯤꯜꯂꯛꯑꯃꯤꯅ ꯑꯗꯨ ꯏꯁꯨꯒꯤ ꯍꯥꯛꯇꯛꯇꯗꯤ ꯑꯗꯨ ꯃꯣꯏꯒꯤ ꯁꯦꯝꯕꯤꯍꯧꯗ꯭ꯔꯗꯤ ꯃꯤ ꯑꯣꯏꯍꯧꯔꯔꯣꯏ ꯍꯥꯏꯕ ꯁꯔꯀꯥꯔꯗ ꯒꯣꯔꯃꯦꯟꯗ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯖꯦꯅꯦꯔꯦꯁꯟꯒꯤ ꯅꯠꯇꯦ ꯂꯥꯟꯁꯤꯅ ꯑꯩꯈꯣꯏ ꯋꯥꯗꯣꯏꯁꯦ ꯑꯩꯈꯣꯏ ꯏꯁꯨ ꯍꯥꯛꯇꯛꯇꯅꯤ ꯋꯥꯗꯣꯏꯁꯦ ꯑꯗꯨꯅ ꯏꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯗꯤ ꯈꯣꯡꯖꯣꯝꯒ ꯃꯥꯡꯖꯣꯝꯒ ꯀꯗꯥꯏꯗ ꯂꯥꯏꯔꯤꯛ ꯇꯝꯗꯧꯔꯤ ꯏꯁꯨꯁꯤꯡꯒꯤ ꯂꯥꯏꯕꯛ ꯀꯃꯥꯏꯅ ꯂꯦꯞꯀꯅꯤ ꯀꯔꯤ ꯁꯨꯔ ꯆꯥꯍꯧꯅꯤ ꯑꯩꯈꯣꯏꯕꯨꯗꯤ ꯐꯔꯁꯨ ꯐꯠꯇꯁꯨ sigrani natra chahi masu humpumda sure wainiko aduna akhoi siji chahi 10 kun mangai akhoi lege lerabda isu jingdi lei hogada matang wali haba moi dang sembiram da yada banina adu tangdu leita ba ja thu laktragadi akhoi ji wamin rane haibane natre ma ko yam nuai jari ma adu dinga bonasu lairabak phari di ma di kari masinga da nungsu muk lairame hantaksi yengobada khadinje nai mi dongna di sakti ko masinga da laibaduna kaya kandabagi oirame adu nungsu mogi 5 mm 8 habra kanu du saude haye mayam di sauda ba male tumana 5 mm mung chaure ba 5 mm mung sau khangde kari haidoi ne sa ima isona ju chambibo sinu ko yam thuna ju lebak se ingtapa popo version wa beto isora ne liminarasi ko thank you ngasi ngasi Manipur thokliba tangdu leitadraba mihar mipuna thallaba mikap mirau kona thallaba thodo wathok singase Manipur masung central government na waroshin puraknaba honabagi mahutta haujik phawba lalase kramna haukhibano haiduna langla langjin thijin naduna leiri